Hi ma'am, Eisu Handaki kan waira chatpa khoigi oza Ramananda thakilambamgi maramda Eisu khitang haijage. Ai samus Christian ni Eisu isai lining bu Christian bu yam thajai adugumduna mi atopa lining bu moisum masam sa kai tar ko masam sa ai lai chum ban yan ko moi masam sa ninga lei jabani ba aduda mi amatana aigi line sa chum bani atopada khongdaru atopa lai duda haiti ba nataga moi lining gi adabi niyom kyo matar ko adudo thattaba adu tawa du haiba se mi amata ki right like diba haibadi akoi Christian azu na Christian azu koi denomination hai khai doi ba yame adu da so koi ju adum yet nai bai ai di moi denomination for example Catholic lai re Baptist lai re adigi Seventh Days khat mai am lai ba adu da hojiki Lucingba singsina moi di kano to ni akoi na chumbani moi gi tawriba moi gi lai khuning de koi chumda bine koi na so si am leiba koi ma akoi irak sida leita nat ba aina haijening madi fazaraba hosiki koi isena mai te kano mai tai singi mi se balak panta lamsa halak pada mai thaba de ye adum to yam fazaraba niyom neba adu natana asmaina church Christian amigi leader amoina mi amabu tambiba mi amabu haibiba sum tawse phatte moi dum tawse dum tawbune dum tawbose nungsisana laimina ji adagi mina lanki matamda no adu tawguno mi bu nungsio mi kano tawba haigi tawba maramdu da mi amagi lining adagi mi amagi thajaba du da hekta mai onjen laga moi tau ise chumda bune sum tawna haidudi Eisu yam yaningde maramanduna lucingba lining kutak da lucingba mayam jisu hena gyan taba phai mi mayam bunushi sanana habiba tambiba nongaina hingminamba Ishor gi lamdasu adagi taibang gi lambi dasu nungaina habiba do Eisu pamjai aduna Eisu yaningde aduna matangda di ismaina mi lining bu hanthana adagi mi lining bu chumdana khanoi loina manabani lai aibisidi mama thajabani dagusno mi bu phardi yare ko mayam aina sa chumra